Jiribam da panduna lerambadagi Rongmei Naga Furup na mapung oiba thogdang loduna Imphal tamna puthораkiba petroleum product puba yauna tongan ba gari chahum hena ngasi Imphal de yorakre loina na gari sing aduna Imphal West District ke Khumbong yorakpada coordinating committee petroleum and bulk LPG driver amadi Khumbong ge club Maira Paibi Singh na driver Singh amadi makhoi bungak senduna purakiba Rongmei Naga Furup ki miyoy singbo harau tayamna okay Khumbong akoi bada leiba masing yamlaba miyamna saruk yaduna pangthokpa thoram maduga mari leinana coordinating committee petroleum and bulk LPG driver ge member TH Chandrakumar na irangasana maram oiduna security yauraba fauba Imphal da thoglakpa ngamdana leiramba gari singbu Rongmei Naga Furup na mapung oiba thogdang loduna puthorakpa sigidama driver singgi maikeidagi Rongmei Naga singbu thagatpa phongdokhi Loina na lengang nasu lambi asida kanagumba matana ayerapan pidana gari chatpa yanaba mathau taba thabak paikhat piyo hai nasu Chandrakumar na apil tawrakli Kasi sumana initiative law base it is not just for a single community koi metai gi damak natte nagagi metai gi kuki gi amama oira loina mak chi damak ta koi tawse hana masi initiative se koi lobani masi crisis between two entities duna maram oiraga ban toba haiba sidi khara legitimate oide kayumba doctor hospital da doctor leite haiba gumba natraga school da uja leite haiba gumba adu matuna koi government na koi na pursue to matuna so government kayma pakhum pibi dragadi adu ba matam da ban toba haiba sidi at least koi yai adu bu hojik thoiba crisis sina maram oiraga ban toba haiba sidi this is not a wise step Amaromda gari singadubu asoi angam amata yaudana Jiribam dagi Imphal fawa yohalakpada chauba thogdang laukiba Rongmei Naga Students Union Manipur gi President Daitrina National Highway da puri ba polam sing asi furup kanglup amakhaktana sizinnagadaba polam nate maramasana furup ani gi irangi namada National Highway sing da kanagumba matana makhatana lambi thingbagi thabak chathabigano Loinana Rongmei Naga gi maikedagisu makhatana National Highway asida maram chadaba khongjang amata changsil handanaba angamba thakta honagani haiki Among National Highway 37 sidaida kuki singa among blockade toksolokrogi satpang amduna kiduna leidinga charak sidaida akoigi Naga Rongmei chilinau singa akoibo asuki mate support obiyuna akoibo nate Manipur sta leiriba community khudingaku makoina support obiyuna National Highway 37 si maitai khatagi nate Rongmei khatagi nate kuki khatagi nate hayuna Manipur sta tariba community khudinmakini haibiduna sidaida akoi ban tawbo yaroi blockade tawbo yaroi meina sani ngomda salu khali ngomfamda khamo haiduna akoigi thawna hapiduna ngasi tekta kaidana Imphal sta puthokbira koje sigi damta Rongmei chilinau singo hainingai lekena thagat jari